ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯝꯖꯥꯎꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯒ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯋꯥꯔꯤ ꯅꯠꯆꯗꯦ. ꯑꯏꯕꯅ ꯚꯥꯞꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯠꯊꯥꯅꯕꯒꯤꯗꯃꯛꯇ ꯏꯖꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯂꯒꯦ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯈꯦꯜ ꯂꯝꯕꯤ. ꯕꯤꯖꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯄꯅꯤ. ꯕꯤꯖꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ. ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯈꯛ ꯂꯩ, ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯖꯒ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯕꯃꯛꯇꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤ. ꯃꯈꯣꯏꯒꯤ ꯂꯣꯏꯖꯔꯤꯕ ꯁꯟ 5-6 ꯑꯗꯨ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯂꯤ. ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ. ꯅꯨꯃꯤꯠ ꯑꯗꯨ ꯕꯤꯖꯣꯏꯅ, "ꯍꯩ, ꯑꯩꯁꯤ ꯊꯦꯡꯉꯦꯅꯦ. ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯕ ꯃꯇꯝꯗꯒꯤ ꯉꯔꯥꯡ ꯑꯗꯨ ꯈꯔ ꯊꯦꯡꯗꯣꯛꯅ ꯍꯦꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ. ꯏꯁꯥꯁꯤꯁꯨ ꯀꯣꯛꯀ ꯏꯆꯤꯛ ꯆꯤꯛꯏ. ꯀꯗꯥꯏꯅꯣ ꯁꯪꯒꯣꯝꯁꯤꯡ ꯑꯗꯣ ꯑꯝꯇ ꯁꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯩꯅꯣꯝꯇ ꯇꯧꯔꯨꯁꯨ. ꯑꯩ ꯃꯇꯝ ꯑꯁꯤ ꯌꯥꯔꯛꯇ꯭ꯔꯦ." ꯍꯣꯏ. ꯑꯩꯁꯨꯅꯦ, ꯅꯪꯗ ꯅꯠꯇꯦ. ꯑꯩꯁꯨ ꯉꯔꯥꯡ ꯇꯨꯝꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ರೆ. ꯌꯥꯔꯦꯁꯦ, ꯋꯥꯗꯣ ꯉꯥꯡꯉꯅꯨ. ꯕꯥꯔꯇꯤꯟ ꯑꯗꯣ ꯈꯔ ꯄꯨꯊꯣꯛꯑꯣ. ꯑꯗꯨꯅꯅꯦ, ꯁꯪꯒꯣꯝ ꯑꯗꯣ ꯈꯤꯇ ꯁꯨꯝꯃꯨꯁꯨ. ꯑꯩ ꯕ꯭ꯔꯁ ꯅꯨꯡ ꯑꯃ ꯇꯧꯔꯨꯈꯤꯒꯦ." ꯕꯤꯖꯣꯏꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯖꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯕꯗ ꯕꯤꯖꯣꯏꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ, "ꯍꯩ, ꯆꯦꯔꯪꯗꯨꯗꯤ ꯍꯥꯟꯗ꯭ꯔꯤꯕ꯭ꯔꯥ?" "ꯆꯦꯔꯪꯁꯤꯗꯤ ꯍꯥꯟꯗ꯭ꯔꯤ. ꯅꯪꯅ ꯉꯥꯏꯍꯥꯛꯇ ꯍꯥꯜꯂꯒꯦꯔꯥ?" "ꯍꯣꯏ, ꯌꯥꯔꯦ, ꯑꯩ ꯍꯥꯜꯂꯒꯦ. ꯅꯍꯥꯟ ꯃꯈꯩ ꯆꯠꯄ ꯃꯇꯝꯗꯨꯒ ꯍꯥꯏꯔꯒꯗꯤ ꯈꯔ ꯈꯖꯤꯛꯇꯤ ꯊꯦꯡꯂꯦ. ꯌꯥꯔꯦ, ꯑꯩ ꯇꯧꯔꯒꯦ. ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯗꯅꯀꯣ." "ꯀꯔꯤꯒꯤ ꯈꯣꯟꯊꯤꯅꯣꯗ? ꯆꯥꯔꯣꯏ. ꯊꯕꯛ ꯇꯥꯟꯖꯥꯅ ꯌꯥꯗꯕꯒꯤ ꯌahꯧ ꯈꯔ ꯈꯖꯤꯛꯈꯛ ꯊꯦꯡꯗꯣꯛꯈꯤꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯈꯣꯟꯊꯤ ꯆꯥꯒꯗꯣꯔꯤꯕꯅꯣ? ꯌꯥꯅꯤꯁꯤ. ꯏꯕꯦꯝꯃꯅꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯗꯣ ꯍꯦꯛ ꯆꯠꯂꯕꯅꯤꯅ ꯈꯣꯟꯊꯤ ꯆꯥꯅꯤ ꯆꯥꯔꯣꯏꯒ ꯈꯪꯕꯤꯔꯦꯅꯦ. ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯥ? ꯑꯁ ꯌꯥꯅꯤꯁꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯐꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ. ꯌꯥꯅꯤꯗ." "ꯑꯣ, ꯌꯥꯔꯦꯁꯦ. ꯆꯦꯔꯪꯗꯨ ꯄꯤꯔꯛꯑꯣ." ꯍꯥꯏꯗꯅ ꯁꯪꯒꯣꯝ ꯑꯗꯣ ꯍꯥꯜꯂꯤ. ꯂꯤꯇꯔ ꯃꯈꯥꯏꯒꯤ ꯆꯥꯡꯗ ꯁꯪꯒꯣꯝ ꯑꯗꯣ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯕꯤꯖꯣꯏ ꯄꯥꯇ꯭ꯔꯗ ꯍꯥꯞꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯕꯤꯖꯣꯏꯅ ꯁꯨꯝ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯇꯈꯦꯜ ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯖꯤꯛꯇꯤ ꯈꯜꯂꯛꯏ. ꯇꯈꯦꯜ ꯂꯝꯕꯤꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ. ꯀꯔꯤꯅꯣ ꯉꯔꯥꯡꯁꯤ ꯏꯁꯨꯛ ꯁꯨꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯕꯁꯤꯅ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕ ꯌꯥꯏ. ꯐꯔꯦ, ꯆꯠꯂꯒꯦ." ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯑꯗꯨ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯊꯧꯔꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯈꯦꯜ ꯂꯝꯕꯤ ꯑꯗꯣ ꯃꯗꯨ ꯂꯥꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯪꯍꯧꯗꯅ ꯇꯨ ꯌꯥꯝꯅ ꯆꯨꯡꯉꯤ. ꯕꯤꯖꯣꯏꯅ, "ꯍꯩꯁ, ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯇꯨ ꯆꯨꯡꯉꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯕꯤꯖꯣꯏ ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯑꯗꯨ ꯈꯣꯡꯅꯦꯠ ꯑꯗꯨ ꯑꯗꯨꯃꯛ ꯅꯦꯠꯇꯅ ꯑꯗꯨꯃꯛ ꯊꯧꯏ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯋꯥꯈꯜꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯀꯩꯅꯣ ꯈꯔ ꯈꯜꯂꯒ ꯂꯩꯔꯨꯕꯗꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯧꯔꯒ ꯂꯥꯛꯑꯒ ꯃꯍꯥꯛꯅ ꯊꯥꯒꯗꯕ ꯁꯪꯒꯣꯝꯒꯤ ꯌꯨꯝ ꯄꯔꯦꯡꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯥꯕ ꯍꯧꯔꯛꯂꯦ. ꯕꯤꯖꯣꯏ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯊꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯑꯗꯨꯒ ꯇꯈꯦꯜ ꯂꯝꯕꯤꯗꯨ ꯌꯦꯡꯅ ꯑꯗꯨꯃꯛ ꯂꯥꯛꯏ. ꯃꯇꯥꯏ ꯑꯗꯨꯗ ꯂꯧꯕꯨꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ. ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯅ ꯎ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯒꯤ ꯃꯇꯦꯛꯇꯨꯃ ꯂꯝꯍꯥꯡꯅꯤ. ꯂꯝꯕꯤ ꯖꯒꯥꯗꯨ ꯑꯇꯣꯞꯄ ꯈꯨꯜꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒ ꯇꯥꯏꯅꯐꯝ ꯖꯒꯥꯅꯤ. ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯈꯟꯗꯅ ꯊꯧꯔꯒ ꯂꯥꯛꯏ. ꯃꯐꯝ ꯖꯒꯥ ꯑꯁꯤꯒꯤ ꯍꯦꯛ ꯃꯆꯤꯜꯋꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯃꯨꯛ ꯂꯩꯁꯤꯜꯂꯦꯗꯣ. ꯁ꯭ꯋꯥꯏꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯕꯒ ꯏꯁꯥꯁꯤ ꯇꯨꯁꯤ ꯈ꯭ꯌꯥꯎ ꯆꯨꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯆꯨꯡꯐꯝꯗꯤ ꯊꯣꯛꯇꯦꯗ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯇꯨꯁꯤ ꯆꯨꯡꯂꯤꯕ? ꯑꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯤꯗ." ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯒ
Bijoy adumak lai. Mayum yaure. Mahaki nupi Thajana. Halabo. Hale. Sangomdi adum konarakpra. Ngasinabu hena khara dum tongi. Aina ngasai na haidra. Konani haidana sangom adu yamna thoeba ngasidi. Hayeng khaidi nang noine suman batare. Nang na sumba sinabu hena pakpu pakse. Aina sumba hitaba nara kaino sangom ga yamna hena thokti. Hera adugi wa oiramoida. Tan sana rubagi oram kanida. Hoida yare se. Ado handa maraga se. Nong alamdagi matam si takhel lambi do sapa khara khajik nungaiti. Magi wafam adu hekta bada mahaki nupi Thajana. Kaidaurage haisi. Haigi wakhal nara karino khangdi. Nong alamdagi matam ase ai thanda khaktani salibado. Takhel lambi si sapa matamda inu nungaiti. Tu si so khyok khyok sunglaga aigi wakhal nara karino. Sapa matamda yamna nungaiti. Adugi sumathakta matai matai si sulapuk ngakta oisiledo. Aduga madugi lambido horamdagi matamdana laikagi mangpham sulairibani. Transformer ama sulairibani. Madugi mafam jaga ado ai lantho lansing tawbada handa marakse khara khajik nungaiti. Adu oiragana cycle gi makoktasu haidi handle dasu headlight amadi hapibani. Maiga amata ngandrabro. Nganbudi ngalida aduda. Thaliba mai asidi asengba mai natedana. Dynamo tawraga thangba mai ni. Aduna asengba mai natabani naigi sada khara khajik yangbasi. Puning asi yangi. Lumna lawdi. Adu oiragana maikhetla kainoma pairaga chatlagera. Cycle thawna maikhet khetpa haibado madu nap sadaba thabaknida. Hapliba potsing ado pugadoriba potsing adusu khajik khaktang hekta khibada kaigadoribani. Maduna yaba nati. Adugidi manumda kai mapanda kainona sigi patra amana phajana halaga puribadudi. Aduna du ojaragasu aigi wakhalda nungaita habagi wani. Yarese. Asi haina duna leiringai matamda tampha lakle. Tampha haribasi makhoigi yumthangnaba mandom chani. Tamphana. Hai, Thaja. Nakhoibu insang leirabro. Thajana. Indo leitriye. Kare haigi indo. Se. Hangam khara heglakpani. Se hangam ase yamna hawbani. Pambi masa sing ase mase hekcharo. Indo chap chareda. Hangam chaning leirambani. Ado nga atikpa masu leikibani. Indo nga atikpa si indo su khara pukigera tangkai khadalage. Hai angaubi. Nga dabu kamaina tangkai khadalaga yenagadoribano. Yare. Nakhoi saja horo. Aikhoi sune nga ati anai lehawi. Ibungo Bijoy di halabra. Hale. Ado indo. Handa maraksi takhelambida kekeno khara tawi haiba paw matabra. Aidi kaigumba mata tadena. Kaidawba yaurage. Nasa nupado sangom thaba sapada takhelambido kekeno masada khara tawin haiba. Mina panghaida hainabani. Karigumba mata mawalorunu. Phare. Aisu chatlage ko. Asi haidana Thajasu mandon tamphada lehorage haidana adamak lehore. Bijoy su masadong haktang makhom mukhu samthoga adum tumthanaba haidana tawrami. Nongalamdai da hokolakpagi tumsi su khara phadabaga urum sarum tawba horakpa matamdani. Takhel lambida kanagumba mioi khara mami samioina mahakna cycle thoduna lakpada. Takhel lambiduda mami samioina mangonda ngai khwaidana kami. Madugi sumathakta laikagi mangpham madomda kanagumba misak am leiraga Bijoy haidana lakau kauraklaga pungjal thinbagi makhol singa sina lepa leitana hekta takhalapani. Bijoyna kari matawno toriside. Aidi cycle ase thauraga sangom thaba sapasi suon thona wagadorida. Haidana leiringai matamdra transformer leiriba maike domda nupi ama kanagumba amagi khonjal murum solaga nupi amana yamna kana laubagi makhol ama taba horakpani. Bijoyna kanano haidana fatlai sinduna yengluba matamda makok murupum sairaba nupi ama mahaki manak tamna khangpai paisilakpani. Maduda Bijoy khangprek khanglaga yamna kana laurai. Tanjaduda mahaki nupina su sengwan basanglakpa simphugi manakta lakpani. Mahaki nupi Thajasu khangprek khanglaga Kaidaurage.
ꯑꯩꯗꯤ ꯍꯧꯖꯤꯛꯋꯥꯏꯗ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯔꯨꯕꯗꯨꯗ ꯃꯪꯗ ꯀꯩ ꯀꯩꯅꯣ ꯄꯪꯎꯗ ꯎꯔꯕꯖꯥꯠꯅꯤ꯫ ꯑꯁ ꯋꯥꯈꯜ ꯑꯁꯤ ꯄꯣꯊꯥꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦꯗ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯪꯗ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯈꯦꯜ ꯂꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯅ ꯇꯨꯝꯊꯈꯤꯕꯗꯨꯗ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯊꯥꯖꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯒ ꯇꯨꯝꯈꯤꯕꯗꯨꯅ ꯃꯪꯗ ꯀꯩ ꯀꯩꯅꯣ ꯖꯥꯠ ꯖꯥꯠ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯗꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯌꯥ ꯍꯩꯅꯗ꯭ꯔꯦꯀꯣ꯫ ꯅꯪꯅ ꯆꯠꯄ ꯍꯩꯅꯗ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯣ? ꯌꯥꯔꯦꯗ ꯅꯪꯁꯨ ꯐꯥꯒꯤ ꯍꯦꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯁꯟꯒꯤ ꯁꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯀꯛꯎꯒꯦ ꯍꯥꯏꯗꯅ ꯕꯤꯖꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯨꯕꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯑꯃꯨꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯃꯨꯕꯅ ꯏꯇꯥꯎꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯄꯩꯁꯥ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯦꯗ꯫ ꯑꯁ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯗ, ꯄꯩꯁꯥꯒ ꯄꯥꯏꯕꯒ ꯂꯥꯏꯔꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯀꯩ ꯊꯕꯛ ꯇꯧꯔꯤꯒꯦ? ꯏꯇꯥꯎ ꯑꯩꯗꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯆꯦꯛ ꯁꯥꯕ ꯆꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕꯁꯨ ꯑꯃꯨꯛ ꯆꯠꯂꯤꯕꯅꯤꯗꯣ꯫ ꯁꯤꯟꯐꯝ ꯍꯣꯡꯗꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯣ ꯐꯔꯦꯁꯦ, ꯑꯗꯣ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯨꯁꯤꯔꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯁꯟꯒꯤ ꯁꯖꯤꯛ ꯈꯤꯇꯪ ꯐꯥꯟꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯏꯇꯥꯎ ꯁꯤꯒꯤ ꯇꯈꯦꯜ ꯂꯝꯕꯤꯒꯤ ꯀꯩꯅꯣ ꯃꯄꯥꯟꯋꯥꯏꯗ ꯍꯧꯕ ꯁꯖꯤꯛꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯨꯝ ꯇꯧꯕꯅꯤꯗ꯫ ꯃꯗꯨ ꯋꯥꯔꯤꯗꯣ ꯍꯦꯛ ꯄꯜꯂꯛꯄꯗ ꯕꯤꯖꯣꯏꯅ ꯇꯈꯦꯜ ꯂꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯉꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯨꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯣꯏ ꯆꯠꯂꯨꯔꯁꯤ꯫ ꯕꯤꯖꯣꯏꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯂꯥꯛꯇꯅ ꯇꯈꯦꯜ ꯂꯝꯕꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯃꯄꯥꯟ ꯋꯥꯏꯗ ꯍꯧꯔꯤꯕ ꯁꯖꯤꯛ ꯑꯗꯨ ꯐꯥꯟꯗꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯑꯃꯨꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯁꯨꯝ ꯁꯖꯤꯛꯇꯣ ꯀꯛꯏ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯉꯁꯥꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯇꯈꯦꯜ ꯂꯝꯕꯤꯁꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕ꯭ꯔꯥ? ꯏꯇꯥꯎ ꯑꯩꯗꯤ ꯇꯥꯗꯦꯅ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯕꯤꯖꯣꯏꯁꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯋꯥ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕ꯫ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯒ ꯊꯥꯖꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯕꯤꯖꯣꯏꯁꯨ ꯃꯍꯥꯛ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯗꯨ ꯇꯝꯊꯣꯛꯇ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯁꯤꯒꯤ ꯁꯖꯤꯛ ꯑꯁꯤꯁꯨ ꯐꯥꯟꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯁꯤꯔꯥ? ꯃꯇꯝ ꯑꯗꯣ ꯈꯔ ꯃꯝꯁꯨꯛ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯃꯨꯕꯁꯨ ꯆꯠꯂꯁꯤ ꯅꯪ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯁꯖꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯣꯛꯊꯣꯡ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯃꯨꯕꯒꯤ ꯍꯦꯛ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯕꯤꯖꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯕꯤꯖꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯁꯖꯤꯛ ꯑꯗꯨ ꯃꯈꯥꯔꯣꯝꯗ ꯈꯪꯊꯥ ꯊꯥꯗꯩ꯫ ꯃꯗꯨꯗ ꯑꯃꯨꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯤꯖꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯔꯤꯕ ꯕꯤꯖꯣꯏ ꯑꯗꯨꯗ ꯑꯃꯨꯕꯅ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ꯫ ꯏꯁꯥꯁꯤ ꯅꯪꯒꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤꯕꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯖꯤꯛꯇꯣ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯍꯧꯗ꯭ꯔꯦ ꯏꯇꯥꯎ꯫ ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯤꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯗꯨꯒ ꯇꯝꯊꯣꯛꯎꯔꯕꯗꯤ ꯕꯤꯖꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯑꯃꯨꯕꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯝꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯖꯣꯏ ꯃꯁꯥꯁꯤ ꯀꯤꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯕꯤꯖꯣꯏꯅ, ꯏꯇꯥꯎ ꯑꯩꯒꯤ ꯅꯪꯒꯜ ꯑꯁꯤ ꯀꯔꯤ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯄꯣꯝꯈꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯡꯈꯠꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ꯫ ꯀꯩꯝꯇ ꯇꯧꯗꯦꯅ? ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯕꯁꯤꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯇꯤꯟ ꯑꯃꯅ ꯆꯤꯛꯈꯤꯕ ꯃꯥꯟꯕ꯫ ꯕꯤꯖꯣꯏꯁꯨ ꯑꯗꯨ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯕꯗꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯅ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯗꯅ ꯕꯤꯖꯣꯏꯁꯨ ꯑꯗꯨꯝ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫
mayumda yauraklaba matamda mahaksu sajik ado sangoida thamli aduga numidangi machinjak khara pijarangkige haidana sajik ado khara kakthatlaba matungda mahaki san mari manga leiribado maduda pijarami aduga imungda changlaklaba matamda phati sapon lawraga iru maithalujaraga mahaki nupigi manakta musanglaga sak thongduna leiriba thajada wari watai khara saba horakle hai isa haldi kaidawri lairik paramgani magi kada oh masi manaw animak lairik paribra paribani nupi taseng na takhel lambi seidi aidi amna talimasi amu kaidawrak lagi kadai tana salaga sajekasi phaluribano imanaba mubana takhel lambi to maduda sajek phalu siadana aisi thanda su nataba sibu haidana adu maksalaga phaminarubani adugadi madugi takhel lambi do sajek khara phanba horaklaba matam maduda aisi wari watai sum sanadana laiminarambara sajek adu pura phanba loisilaba matungda yumda hallagi haidana sajek adu kokthongda thangalaga pugi haidana hek tawringai matam maduda imanaba mubagi tung aduda kanagumba misak ama musimun hekta lepaga leirambani adu hairaga ngasai thokiba wari mayam singado loina tammi maduda mahaki nupi thajana as kaiso oiramoida nangi namanaba amubodo mahaki mamidum oidum oiramgani hai mase aina ngangaga mase imanaba amubodugi mamido kamaina muraga tagadabano angawbisidi mahaki mamidi laimaida tagadabani hojikisidi mahaki tungdani madugi wafam singado hek hairakpada thajana ado kaidokse hairibano laigi tingi ama khoiramse hairibro adugi wafam nateda aigi mitte uribasi kai kaino gyamenga ama hek tadraba o kiganba midane amuk kehenbani adugumba thabakado hai nahan makai sali mayamdudi ai kibra ha ai kidabani nangna marol ama nangsu aina kiriba kholiba mayam asi mateng panglakadra hairaga nupa thoktabagi mongda nangsu hekta ngangsilai asi yarisi ngangna ragumsi angang singado school gi fees su singadaba lairibani nangna kita singamu hoi tawgadabani angang singasi su mai paknaba mahi masinda mamai phajana onsin handaba yadabani nupa pokti haidana gi wakhalda su aki tujungba nungaitaba mate hek laiti ho adubuni nupa pokti haidana akhoi bu isa singsi hundokse hairibro adugi wakhal su amata lairakta bidai khoi su ngasi phawada nga ngasi yo aga lakpa natro hoine adubudi pharese nangi sakto khara thuna loiselo ai sak su lamsilabani haidana matai manaw ani do sai sang thona wari watai sanarami ngai haktangi matungda sai sin sablo silaba matungda magi mafam singda duma pathana pasanglakre bijoina aidi on thona tanbu tansileda handa marak thoiba thongdok sing asiga tasing na takhel mayum nati takhel mayum gi yum budi tai haibabu aigi mitte uriba mayam sing adubu makhoi gi sagaina thadokpa but ko igadoribra lambi maming makna takhel lambi haidana muk thonjeledo oiramoida akhoi gi laikai sidabu bu sanabi laibu lairamgadrane madusu thajate lairamoi aigi mitte serana na ubo oirambasu yai phare nongalaga thabak amuk satpa haibaduni adubu tandi tankreda khutta mekhet ama pairaga sakadabra adusu cycle adu muk khamlaga makhet adu muk khet pa muk sanagadoribro matra sadaba thabak nida cycle khamaga muk makhet khetlaga sanabai phare aisu thenaba tabanidna nupani haidana wakhalda du makhalli asumna ngihak leiraba matungda du maktum thakre mahaki matam yauri mikap thorakli maduda bijoina hai nang amukta thorakero sangom to mukta sungero ai ngasi di haksang ngasi nungaitre nang noina sumagera phare ai oina sumurage pothajaro haidana bartin ama paidana thorakli aduga summi sangom sumba pura loiraba matungda bijoina sangom asidi ngasidi amna thoktena ai bungarang
ngarang masinjak thakpa khara thengkhibra aduga kaisu mari leinadeda sangom yamna thoktabasibu masinjak isa sadabaira manidana masinjak asidi pakna sadedana hoida laina tamba khara laksasani ising khara yankhisira ising amu yaluraga amu mina kaino mukhang abadi kang kotpagi wafam kharasu mamang thaki matamda laikai sida hana loiramba san loiramba kaka kumar na kang yalambagi wari su leikibani ising yalibani haidana kang kup yorambagi wari dusu laikai si sara samba makai mina kaino wa kharasu ngana kibani madugi thabak tumadi tauba matamda lemdre phare laina tamba ma laksarasani asi haidana bijoy ado cycle ado adum thodokre mahaki nupida su sakya haram laba matumda adum thorak labani takhel lambi se cycle thogani habada mahaki masasi matha yamna sarabani adu busa tabadi yadabani karidi upai le pung kaya taragi hadana mahak su yengi pung masidi pung ahum tare dana nasina khara khajik nanba male na kai matam dunida thangna balai kai si yoba matam dadi pung asi ahum makhai tagadabani hoida matam sapsaida aigi wakhana khanba seranana kaino khara khan boiramba su yaida haidana dum lakle haidana cycle asi so dum khone adu net tana lakpana mahaki cycle gi headlight adu so dum thanduna lakpani adu buta khelambi se hek yoba matamda cycle asi musi musi ngan bhorakle haibadi light adu putpa khapa horakle maduda cycle asi su putpa hekta khapi basana karigi nahan khadi ka su thoilokpa mata tawdraga ngasi gi numisimadi kaina onthona nungai roi dorida asi hairaga mahaki cycle adu nghaktang kumtharaga mai adu semge hadana tawi adumna semduna leiringai matamda laika gi mangpham aduda kaigumba makhol khara taba horakle mahakna tarakliba setai kaigumba matanate pungjal thinbagi makholni makhol singadu hek tarakpada bijoy mahaki masasi siang khaibagum khappa horakle mangpham asomdagi natra pungjal thinbagi makhol ama yamna kanna hauna taraklibase onthokpagi matawnida mataw karamna sidi tarakliba jano sibu aigi nakongna taribra natragana khul laika gi myo singa sisu nongalamdagi matamda loina taramgadrane kamai tawna sidi mafam jaga sidagi aisu latholaga sakadaba sisu pakna yaroi dori asi hairaga leiringai matam aduda bijoy mahaki masada mase marang waina kaino khara uba horakle mangpham leiribadugi maike domda laikai gi myo sing manba wangthrang wanglaba miyoibagi saban manba wangthrang wanglaba makhoi khara lakpa urakle laikoi chapu masupairaga ku puthokuna mai thagani haibagi mo matawgumna laikai gi mangpham adomda tawba horakle madogi mo mataw singadu uruba matamda bijoy wa ngangbaga mata thokidre bijoy kibana thak nikle kapna launabagi khonjel mayam singasina manakong asi sikaiba makhai ninba horakle bijoyna laikai sibu kana siba yaurage ngasaibu laikai paw sengkibrane laikai gi paw somata sengkhide aduga mataw karamna masidai sidami siraga puthoraklibano puthorakliba sisu mai nunga mata thanba nate kamaina puthoraibano sibo asi hairaga bijoy mahaki masada kibagum thak nikli nupi amagi khonjelda imagi bungo nang laitrabadi madi kanaga laimina hogani asi hadina nupi mana yamna kana kappi nupa mana suna kaladomdagi mama toklo hadana dumak themli bijoyna ahinga sida kana laitaba yaurage nupa mana muk themi aduga nupi mana muk tentha na kapli hadana bijoy adum tumina lairami ngaihaktanggi matungda tawramba kumhai mayam singadesu gari ki mangal amana phujilaktuna swai laun hekta mangki bijoy tawramliba thabak mayam singadum hak masana bhap tare mahaki mamita masya marang wain uhonbani hojik tawraiba kumhai mayam singadum tasing na lai mathi phongbani hadana mahaksu wakhalda khalakle bijoyna ai gari ki mangal asina hek ai gi pala laga satringaida
ꯑꯩꯁꯨ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯁꯦ ꯈꯔ ꯊꯨꯅ ꯌꯧꯍꯧꯔꯒꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯅ꯫ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯕꯤꯖꯣꯏ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯈꯦꯜ ꯂꯝꯕꯤꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯑꯗꯨꯃꯛ ꯍꯜꯂꯛꯄꯅꯤ꯫ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯗꯨꯗ ꯕꯤꯖꯣꯏ ꯅꯣꯡꯉꯥꯜꯂꯕꯗꯨꯗ ꯃꯁꯥꯗ ꯀꯌꯥ ꯍꯦꯟꯅ ꯀꯤꯁꯤꯟꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯕꯤꯖꯣꯏꯅ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯁꯤ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯆꯔꯨꯕꯅꯣ? ꯁꯪꯒꯣꯝ ꯊꯥꯕꯁꯤ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯔꯁꯤꯔꯥ? ꯃꯗꯨꯅ ꯐꯗꯧꯕ꯭ꯔꯥ? ꯃꯗꯨꯅꯁꯨ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯅꯔꯒ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯀꯗꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯅꯝꯕꯔ ꯂꯣꯏꯅ ꯄꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯊꯥꯕ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯥꯛꯄꯁꯤ ꯇꯨꯝꯁꯤꯠꯁꯨ ꯂꯣꯏꯅ ꯀꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯄꯁꯤꯅ ꯐꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯊꯥꯕ ꯆꯠꯂꯒꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯆꯠꯄꯁꯤ ꯇꯨꯝꯁꯤꯠꯁꯨ ꯌꯥꯝꯅ ꯀꯥꯏ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯅꯪꯅ ꯎꯏ ꯎꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯇꯣꯏꯔꯤ꯫ ꯑꯗꯣ ꯃꯗꯨꯒꯤ ꯇꯈꯦꯜ ꯂꯝꯕꯤꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯔꯕ꯭ꯔꯥ ꯁꯤꯅꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ꯫ ꯑꯩꯁꯨ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯗꯨꯅ ꯂꯝꯕꯤꯗ ꯀꯩꯗ ꯀꯇꯨ ꯀꯔꯟ ꯌꯥꯝꯅ ꯎꯔꯤꯕꯅꯤ꯫ ꯇꯧꯗꯕ ꯊꯕꯛꯇꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯔꯛꯂꯣꯏ꯫ ꯇꯧꯔꯛꯀꯗꯕ ꯈꯔ ꯂꯩꯕꯗꯨꯅ ꯎꯔꯛꯂꯤꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤꯅ ꯁꯟꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯁꯟꯖꯣꯏꯅ "ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄꯗ ꯑꯣꯏꯅ ꯆꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯖꯥꯠꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯅ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯕꯨ ꯑꯗꯣ ꯁꯪꯒꯣꯝꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝꯗ ꯁꯨꯝꯗꯧꯔꯤꯁꯤꯕꯨ ꯌꯥꯝꯅꯕꯨ ꯊꯣꯛꯀꯗ꯭ꯔꯣ? ꯌꯥꯝꯅ ꯊꯣꯛꯄ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯌꯥꯝꯅ ꯊꯣꯛꯄ ꯁꯣꯏꯖꯁꯅꯨꯗ" ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯕꯤꯖꯣꯏꯗ "ꯄꯥꯕꯥ, ꯂꯨꯄꯥ 50 ꯈꯛꯇ ꯄꯤꯒꯦꯔꯥ? ꯕꯣꯏ ꯀꯣꯂꯣꯝ ꯈꯤꯇ ꯂꯩꯒꯦ?" "ꯄꯤꯊꯣꯛꯀꯦꯁꯤ, ꯏꯁꯥꯒꯤꯗꯃꯛꯇꯕꯨ ꯀꯔꯤꯅꯣ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯗꯅ ꯂꯨꯄꯥ 50 ꯄꯤꯔꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ "ꯍꯩ, ꯅꯆꯦꯗꯤ?" "ꯆꯦꯆꯦꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯦ ꯄꯥꯕꯥ." "ꯃꯗꯨꯃ ꯁꯥꯟꯅꯕꯗ ꯃꯄꯨꯡ ꯑꯣꯏꯗꯅꯅꯦ, ꯁꯥꯟꯅꯕ ꯑꯣꯏꯅ ꯊꯥꯒꯗꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯃꯆꯥꯅꯨꯄꯤꯗꯨꯅ "ꯄꯥꯕꯥ, ꯆꯦꯆꯦ ꯁꯥꯟꯅꯕ ꯊꯥꯔꯗꯤ ꯑꯩꯁꯨ ꯁꯥꯟꯅꯕ ꯑꯣꯏꯅ ꯊꯥꯕꯤꯌꯨꯀꯣ. ꯊꯥꯕꯅꯦ ꯊꯥꯔꯗꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯤ ꯑꯣꯏꯅ ꯊꯥꯕꯤꯌꯨ. ꯑꯩꯗꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯤ ꯌꯥꯝꯅ ꯍꯩꯌꯦꯕ." ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯇꯣꯝꯕꯤ, ꯁꯥꯟꯅꯕ ꯊꯥꯕ ꯍꯥꯏꯕꯗꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦꯅꯦ. ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯌꯣꯠ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ. ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯂꯒꯅꯦ ꯁꯥꯟꯅꯒꯗꯕꯅꯤ. ꯍꯤ ꯍꯣꯟꯕꯤꯁꯨ ꯂꯩꯀꯣ. ꯅꯈꯣꯏꯅ ꯈꯪꯗꯕ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ." "ꯑꯣ ꯄꯥꯕꯥ, ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ" ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯁꯪꯒꯣꯝ ꯑꯗꯨ ꯁꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯖꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯖꯅ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯆꯦꯔꯪꯁꯤꯡ ꯑꯗꯨꯗ ꯐꯖꯅ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯥꯁꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯠꯄꯗꯨꯗꯤ ꯃꯍꯥꯛꯁꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯃꯤꯅ ꯑꯗꯨꯃꯛ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯆꯠꯄꯅꯤꯅ ꯋꯥꯈꯜꯗ ꯇꯌꯥꯡ ꯇꯌꯥꯡꯕꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯍꯥꯟꯅ ꯊꯥꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯤꯖꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ꯫ ꯕꯤꯖꯣꯏꯅ "ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯃꯁꯨ ꯁꯤꯅꯗꯤ ꯍꯦꯟꯅ ꯐꯔꯕꯖꯥꯠꯅꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯠꯄꯗꯨꯗꯤ ꯏꯁꯥꯁꯤ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗ, ꯑꯗꯒꯤ ꯏꯁꯥꯁꯨ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯍꯦꯛꯇ ꯆꯠꯂꯒ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯥ ꯕꯦꯔꯥ ꯑꯃꯅꯤ ꯇꯥꯔꯤꯁꯤ. ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯃꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ. ꯁꯤꯅ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦꯗ" ꯍꯥꯏꯗꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨꯝꯇ ꯇꯧꯗꯕꯤꯗ ꯕꯤꯖꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯁꯪꯒꯣꯝ ꯊꯤꯟꯕꯗꯨꯃꯛ ꯂꯥꯛꯑꯕꯅꯤ꯫ ꯕꯤꯖꯣꯏꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗꯨꯗ ꯂꯝꯕꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯕꯤꯖꯣꯏꯅ "ꯀꯩꯅꯣꯗ, ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯝꯕꯤꯁꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯆꯠꯇꯦ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ, ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ" ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯇꯈꯦꯜ ꯂꯝꯕꯤꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯥꯕꯨꯡ ꯅꯤꯡꯕꯨꯡ ꯇꯧꯅ ꯍꯨꯝꯖꯤꯜꯂꯛꯄꯅꯤ꯫ ꯕꯤꯖꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯕꯤꯖꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯍꯨꯝꯖꯤꯟꯕꯁꯤ ꯏꯁꯥ ꯁꯥꯒꯠꯂꯛꯀꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯊꯦꯡꯅꯗꯣꯔꯤꯕꯖꯥꯠꯅꯣ? ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯄꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯄꯥ ꯄꯥꯈꯠꯂꯒ ꯏꯁꯤꯡ ꯁꯤꯡꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯦꯟꯅ ꯍꯦꯗꯅ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯟꯕꯤꯌꯨ, ꯀꯟꯕꯤꯌꯨ" ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯕꯤꯖꯣꯏ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯗꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯒꯗꯤ ꯇꯥꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯣ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ "ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯟꯕꯤꯌꯨ" ꯍꯥꯏꯗꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯗꯨ ꯎꯔꯛꯂꯦ꯫ ꯕꯤꯖꯣꯏꯅ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯕꯤꯖꯣꯏ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯨꯡ ꯑꯃꯗ ꯈꯨꯗꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯕꯤꯖꯣꯏ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯨꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯕꯤꯖꯣꯏꯅ ꯍꯧꯖꯤꯛꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯕꯗꯥꯏꯅꯦ? ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯑꯁ, ꯖꯥꯠ ꯖꯥꯠꯅꯤꯗ꯫ ꯑꯩ ꯆꯠꯆꯍꯧꯔꯒꯦ, ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯔꯛ ꯂꯩꯕ ꯃꯐꯝ ꯖꯒꯥꯅ ꯀꯣꯏꯁꯤꯜꯂꯤꯗꯣ ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯖꯒꯥ ꯂꯦꯞꯄꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯛꯄꯅꯤ꯫ ꯕꯤꯖꯣꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯕꯤꯖꯣꯏꯅ "ꯑꯁ, ꯁ꯭ꯋꯥꯏꯁꯤ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ" ꯍꯥꯏꯗꯅ ꯕꯤꯖꯣꯏ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯪꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯕꯤꯖꯣꯏ ꯎꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯖꯣꯏ ꯆꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯃꯨꯔꯇꯤ ꯈꯔ ꯆꯣꯡꯊꯣꯔꯛꯂꯒ ꯑꯁꯤꯕ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯨ ꯊꯥꯡꯕ ꯈꯔ ꯑꯗꯨꯒ ꯄꯨꯡꯖꯥꯜ ꯊꯤꯟꯕ ꯈꯔ ꯇꯧꯔꯒ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯦꯔꯥꯟꯅꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ "ꯑꯁ, ꯀꯩꯅꯣ, ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯁꯦꯔꯥꯟꯅꯅ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯕꯤꯖꯣꯏ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯂꯦ꯫ ꯕꯤꯖꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯕꯥꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯖꯣꯏꯅ "ꯈꯨꯔꯥ ꯂꯥꯛꯀꯦ ꯈꯣꯠꯀꯦꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯈꯨꯔꯥꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏꯗꯨꯕꯨ ꯈꯨꯔꯥ? ꯍꯩ, ꯅꯪ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯦꯞꯄꯒ ꯂꯩꯔꯤꯅꯣ? ꯈꯨꯔꯥ, ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯨꯕ, ꯁꯪꯒꯣꯝ ꯊꯥꯕ ꯆꯠꯂꯨꯕꯅꯤ ꯈꯨꯔꯥ꯫ ꯑꯗꯨꯗ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯩꯅꯣ ꯈꯔ ꯎꯕꯗꯨꯗ ꯍꯩ, ꯂꯥꯎ, ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯁꯤ ꯂꯥꯎ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯤꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯍꯦꯛ ꯐꯩꯗꯅ ꯈꯨꯔꯥ꯫ ꯂꯥꯎ, ꯅꯪ ꯈꯨꯔꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯕꯤꯖꯣꯏꯗꯣ ꯑꯗꯨꯃꯛ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏ ꯃꯌꯨꯝ ꯃꯄꯥꯗ ꯌꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯆꯟꯗ꯭ꯔꯕꯥꯕꯨꯅ "ꯕꯤꯖꯣꯏ, ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄ ꯈꯣꯠꯄꯗꯗꯤ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ꯫ ꯃꯐꯝ ꯖꯒꯥꯗꯣ ꯈꯔ ꯇꯝꯊꯤꯕꯅꯤ꯫
ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯈꯨꯔꯥ, ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯃꯛ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯣ ꯅꯪ ꯃꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯄꯥꯏꯗꯨꯅ ꯆꯠꯂꯨ꯫ ꯐꯔꯦ ꯐꯔꯦ, ꯈꯨꯔꯥꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯅ ꯆꯟꯗ꯭ꯔꯕꯥꯕꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯕꯤꯖꯣꯏꯅ, ꯑꯇꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯒ ꯈꯨꯔꯥ ꯆꯟꯗ꯭ꯔꯕꯥꯕꯨꯅ ꯀꯩꯒꯤ ꯊꯦꯡꯅꯔꯤꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯐꯔꯦ, ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩꯁꯨ ꯃꯥ ꯊꯦꯡꯅꯕꯗꯒꯤ ꯐꯔꯒ ꯂꯥꯛꯄꯅꯤ꯫ ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯖꯣꯏ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯂꯤ꯫ ꯑꯩ ꯈꯨꯔꯥ ꯆꯟꯗ꯭ꯔꯕꯥꯕꯨ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯗꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯀꯥꯏꯗꯨꯗꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯗꯣꯝꯗ ꯆꯠꯂꯨꯔꯕꯖꯥꯠꯅꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯇꯈꯦꯜ ꯂꯝꯕꯤꯗꯨ ꯍꯦꯛ ꯂꯥꯛꯄꯗ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯅꯤꯗ꯫ ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ? ꯍꯥꯏꯗꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ, ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯅꯤ ꯁꯤꯗꯤ? ꯃꯥꯅꯤꯗ, ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯀꯇꯨꯛ ꯀꯔꯟ ꯆꯠꯂꯤꯕꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ, ꯁꯤꯗꯤ ꯑꯉꯥꯡꯁꯤꯗꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯍꯤꯗꯥꯛꯁꯨ ꯈꯔ ꯉꯥꯎꯔꯛꯄꯒ ꯑꯉꯥꯡ ꯑꯁꯤꯁꯨ, ꯀꯩꯅꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯃꯃꯥ ꯃꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯏꯇꯥꯎ, ꯍꯥꯏꯐꯦꯠꯇꯪ ꯍꯪꯈꯤꯁꯤ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯆꯥꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯆꯥꯔꯣ? ꯂꯝꯕꯤ ꯂꯝꯍꯥꯡꯅꯗꯨꯅ ꯅꯪꯁꯤ ꯂꯩꯔꯤꯕ꯭ꯔꯣ? ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯤꯅ ꯍꯟꯖꯤꯟ ꯍꯪꯂꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯥꯟꯕ ꯋꯥ ꯉꯥꯡꯕꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯤꯡꯁꯨ ꯃꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯉꯥꯡꯒꯤ ꯃꯁꯥꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯄ꯭ꯔꯣꯛ ꯀꯦꯜꯂꯒ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯁꯦ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯥꯟꯅꯗꯅ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯐꯥꯎꯕꯗꯪꯗꯤ ꯌꯧꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯑꯗꯨꯕꯨ? ꯍꯥꯏꯗꯅ ꯃꯈꯣꯏꯅꯤꯗꯣ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯔꯕ ꯀꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯄꯥꯎ ꯇꯝꯕꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯞꯇꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯃ ꯂꯩꯀꯥꯏꯗꯨꯗ ꯒꯥꯔꯤ ꯊꯣꯝꯂꯒ ꯁꯤꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯍꯤ 15-16ꯀꯤ ꯂꯣꯡꯒꯥꯒꯤ ꯑꯉꯥꯡꯅꯤ꯫ ꯁꯥꯏꯀꯜ ꯊꯧꯅ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯒꯥꯔꯤ ꯊꯣꯝꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯩꯀꯥꯏꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯖꯥꯠ ꯌꯥꯝꯅ ꯇꯧꯔꯛꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯣꯛꯄꯅ ꯑꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯗꯅ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯆꯠꯄꯁꯤ ꯀꯤꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯆꯠꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯊꯦꯡꯅꯩ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯛꯄꯗꯨꯗ ꯃꯌꯥꯝ ꯑꯁꯤꯁꯨ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯅꯔꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯑꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯣꯛꯑꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯜ ꯀꯩꯅꯣ ꯈꯔ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯇꯁꯦꯡꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯛꯎꯔꯒꯁꯨ ꯑꯉꯥꯡ ꯑꯁꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯗ꯭ꯔꯒꯁꯨ ꯑꯉꯥꯡ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯅꯥꯛ ꯑꯗꯣꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯛꯂꯦ꯫
ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯟꯗꯛ ꯃꯔꯛꯁꯤ ꯂꯩꯀꯥꯏꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯀꯩꯅꯣ ꯈꯔ ꯅꯪꯒꯗꯧꯔꯤ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯗ ꯅꯈꯣꯏꯅ ꯌꯦꯡꯍꯜꯂꯕꯁꯨ ꯁꯦꯔꯥꯟꯅꯅ ꯍꯥꯏꯔꯛꯄ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯑꯃ ꯂꯩ, ꯃꯥꯏꯕꯁꯤꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯃꯗꯨꯒꯤ ꯃꯥꯏꯕꯗꯨꯅꯅꯤ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡ ꯑꯃ ꯁꯤꯔꯤꯕꯗꯨꯁꯨ ꯃꯍꯥꯛꯅ ꯃꯊꯋꯥꯏ ꯁꯠꯄꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔ ꯇꯧꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯐꯥꯕꯤꯌꯨ꯫ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯝꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯦꯛꯇ ꯐꯥꯔꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯂꯣꯏꯅ ꯍꯦꯛꯇ ꯂꯦꯞꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯩꯅꯣ ꯈꯔ ꯁꯤꯟꯅꯔꯛꯂꯤ꯫ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯂꯥꯏ ꯈꯨꯔꯝꯕ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛ ꯊꯣꯔꯛꯄ ꯉꯥꯏꯅ ꯃꯪꯐꯝꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯊꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯍꯦꯛ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯑꯁꯤ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯃꯍꯥꯛꯁꯤ ꯐꯥꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯦꯛꯇ ꯇꯧꯔꯒ ꯆꯟꯗ꯭ꯔ ꯕꯥꯕꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯈꯨꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯕꯥꯕꯨꯁꯤ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯨꯗꯨꯅ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯂꯣꯏꯁꯤꯜꯍꯟꯗꯨꯅ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔ ꯕꯥꯕꯨꯅ ꯌꯥꯝꯅ ꯀꯞꯅ, ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯤ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯞꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ, ꯍꯥꯏꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ, ꯑꯃꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯟꯗ꯭ꯔ ꯕꯥꯕꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯣꯝꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯈꯤꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯤ ꯅꯣꯡꯉꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯛ ꯑꯃ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯖꯒꯥ ꯌꯥꯎꯈꯤꯕꯗꯣ, ꯃꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫